ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯅ ꯊꯣꯛꯂꯛꯄ ꯏꯪꯕ ꯈꯖꯤꯛ ꯐꯔꯛꯄ ꯃꯇꯝꯗꯅꯤ ꯁꯨꯃꯥꯡꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯆꯥꯛ ꯆꯥꯔꯤ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯐꯝꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯐꯠ ꯏꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯂꯒ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯊꯥꯔꯣ ꯊꯥꯔꯣ ꯁꯪꯕꯤꯒꯤ ꯃꯃꯥꯁꯨ ꯍꯥꯏꯔꯛꯏ ꯑꯋꯣꯏꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯊꯥꯔꯣ ꯁꯪꯕꯤ ꯏꯂꯛꯂꯤꯕ ꯆꯥꯛꯇꯣ ꯁꯥꯏꯅ ꯁꯥꯏꯅ ꯁꯥꯒꯠꯇꯨꯅ ꯈꯨꯝꯂꯛꯏ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯅꯝꯃꯒ ꯁꯤꯗꯕꯀꯣ ꯃꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯂꯤ ꯔꯥꯅꯤꯅ ꯆꯥꯛ ꯆꯥꯅꯤꯒ ꯈꯪꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯊꯥꯔꯣ ꯁꯪꯕꯤ ꯃꯃꯥ ꯂꯩꯔꯤꯒ ꯈꯪꯗ ꯏꯁꯥꯎ ꯁꯥꯎꯅ ꯐꯠ ꯈꯨꯝꯃꯛꯏ ꯍꯣ ꯅꯤꯄꯥ ꯐꯥꯕꯒꯤ ꯅꯤꯄꯥ ꯑꯃ ꯐꯥꯒꯦꯅ ꯀꯣꯛ ꯀꯟꯅ ꯊꯥꯗꯔꯤꯕ ꯁꯨꯅꯤꯇꯥ ꯃꯆꯥꯗ ꯆꯩꯔꯛꯏ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯅꯣꯅꯦ ꯉꯥꯡꯉꯤꯕꯗꯨꯒ ꯊꯑꯣꯏꯗ ꯊꯥꯔꯣ ꯁꯪꯕꯤ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯛꯏ ꯁꯨꯝ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯁꯤꯔꯥ ꯍꯥꯏꯅ ꯏꯅꯝꯃ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦꯀꯣ ꯔꯥꯅꯤ ꯃꯆꯟꯒꯤ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯊꯥꯔꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ ꯏꯅꯝꯃ ꯀꯣꯛꯀ ꯉꯥꯎꯏ ꯍꯥꯏꯕ ꯁꯨꯅꯤꯇꯥ ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯈꯨꯠ ꯍꯥꯝꯅ ꯍꯥꯝꯅ ꯃꯆꯥꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯅꯌꯨꯝꯗꯣ ꯌꯥꯝꯅ ꯄꯥꯅꯤꯡꯉꯒꯅꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯎꯕ ꯗꯥꯃꯨꯗꯣꯔꯗꯨꯗ ꯑꯣꯏꯅ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯖꯅꯤ ꯊꯥꯔꯣ ꯁꯪꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯣꯔꯦꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯀꯠꯆꯈ꯭ꯔꯦ ꯑꯗꯨ ꯋꯥꯅꯦꯅ ꯍꯥꯏꯅꯗꯦꯀꯣ ꯏꯃꯥ ꯁꯨꯅꯤꯇꯥꯅ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯉꯥꯎꯖꯔꯁꯨ ꯃꯤ ꯄꯥꯈꯪꯅꯤꯅꯦ ꯊꯥꯔꯣ ꯁꯪꯕꯤ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨ ꯊꯨꯅ ꯖꯨꯔꯨ ꯖꯨꯔꯨ ꯍꯥꯝꯖꯤꯜꯂꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯊꯨꯅ ꯁꯧꯔꯥꯡꯗꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯣꯏꯅ ꯑꯩꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒꯤ ꯗꯥꯃꯨꯗꯣꯔꯗꯨꯗ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯑꯗꯨꯅ ꯏꯄꯥꯇꯣꯟ ꯍꯦꯛ ꯑꯣꯏꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔ ꯏꯅꯝꯃ ꯁꯨꯅꯤꯇꯥ ꯅꯥꯀꯜꯗ ꯇꯥꯔꯝꯕ ꯂꯩꯇꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯔꯣ ꯁꯪꯕꯤꯗ ꯂꯪꯏ ꯊꯣꯔꯥꯕꯤ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦꯅꯦ ꯊꯥꯔꯣ ꯁꯪꯕꯤ ꯃꯁꯥꯗꯣ ꯊꯩꯗꯣꯛ ꯍꯧꯕꯅ ꯄꯥꯟꯕꯗꯤ ꯄꯥꯜꯍꯧꯗ꯭ꯔꯤ ꯀꯔꯤꯅꯣ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯨꯅꯤꯇꯥꯅ ꯂꯩꯇꯨꯝ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯄꯁꯤꯅ ꯄꯥꯜꯂꯒ ꯅꯪ ꯁꯤꯔꯗ꯭ꯔꯣ ꯊꯥꯔꯣ ꯁꯪꯕꯤ ꯄꯩꯊꯣꯛꯂꯒ ꯑꯗꯨꯏꯁꯨ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯔꯥꯅꯤ ꯑꯋꯥꯏ ꯑꯈꯨꯝꯁꯤꯡꯗꯣ ꯇꯥꯔꯝꯕꯗꯒꯤ ꯃꯆꯟꯗ ꯑꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ ꯆꯥꯛꯁꯦ ꯈꯔꯒ ꯆꯥꯈꯣꯅꯦ ꯅꯕꯨꯛ ꯊꯜꯂꯕ꯭ꯔꯣ ꯅꯪꯕꯣ ꯊꯥꯔꯣ ꯁꯪꯕꯤꯅ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯅꯝꯃ ꯔꯥꯅꯤ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯆꯥꯛꯇꯨ ꯆꯥꯈ꯭ꯔꯦ ꯊꯥꯔꯣ ꯁꯪꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯐꯥꯒꯤ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯜꯂꯒꯦ ꯁꯨꯅꯤꯇꯥ ꯃꯃꯤꯠ ꯄꯩꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯅꯊꯛꯇ ꯅꯕꯨꯡꯁꯤꯡꯁꯨ ꯂꯩꯔꯤ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦ ꯊꯥꯔꯣ ꯁꯪꯕꯤꯅ ꯑꯔꯤꯕ ꯅꯨꯄꯤ ꯐꯪꯗꯕꯁꯤꯡꯁꯦ ꯌꯨꯝ ꯄꯥꯟꯕ ꯉꯥꯏꯔꯤꯉꯩ ꯑꯩꯒꯤ ꯅꯤꯄꯥꯗꯤ ꯃꯤꯅ ꯃꯨꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯁꯨꯅꯤꯇꯥ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯅ ꯈꯣꯜ ꯀꯂꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯁꯦ ꯃꯁꯦ ꯔꯥꯅꯤ ꯃꯅꯦꯝꯕꯣꯛꯅ ꯈꯣꯜ ꯀꯜꯂꯛꯄꯗꯨꯗ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯊꯥꯔꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯣ ꯏꯅꯝꯃ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯂꯒꯅꯦ ꯅꯪꯒꯤ ꯀꯥꯗ ꯂꯥꯛꯀꯦ ꯆꯪꯉꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯆꯩ ꯆꯥꯕ ꯇꯥꯔꯦ ꯊꯥꯔꯣ ꯁꯪꯕꯤ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯒꯝ ꯆꯪꯈ꯭ꯔꯦ ꯁꯨꯅꯤꯇꯥ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡ ꯃꯊꯥ ꯁꯥꯅ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯆꯥꯎꯔꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯊꯣꯡ ꯆꯥꯔꯛꯇ꯭ꯔꯦ ꯔꯥꯅꯤ ꯃꯅꯦꯝꯕꯣꯛꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯊꯣꯏꯅ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨꯗ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯅꯤ ꯋꯥ ꯇꯞꯅ ꯍꯥꯏꯗꯨꯅ ꯃꯅꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤ ꯇꯣꯟꯕꯗꯒꯤꯁꯨ ꯇꯣꯜꯂꯕꯤ ꯅꯨꯖꯥ ꯃꯍꯥꯛꯇꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯌꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡ ꯈꯨꯔꯨ ꯁꯧꯗꯨꯅ ꯐꯝꯂꯒ ꯇꯨꯃꯤꯟ ꯂꯩ ꯃꯁꯤ ꯂꯦꯡꯗ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯤ ꯁꯤꯖ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗꯨꯗ ꯇꯨꯃꯤꯟꯅ ꯃꯗꯣꯝ ꯇꯥꯔꯛ ꯂꯩꯔꯛꯂꯤꯕꯗꯣ ꯂꯩꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯃꯥ ꯍꯦꯟꯕꯤꯒꯤ ꯑꯍꯣꯡꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯑꯗꯨꯛ ꯍꯔꯥꯎꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯗꯨ ꯀꯨꯏꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯍꯦꯟꯕꯤ ꯃꯥꯒꯤ ꯋꯥꯍꯩ ꯈꯔꯅ ꯃꯥꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯕꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈ꯭ꯔꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯍꯦꯟꯕꯤꯒꯤ ꯃꯇꯧꯁꯤꯡꯗꯨ
ꯇꯥꯛꯅꯤ ꯍꯥꯏꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯦ ꯈꯜꯂꯤꯕꯅꯤ ꯍꯥꯏꯕ ꯃꯃꯥꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯈꯪꯂꯛꯄꯗ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯗꯨ ꯀꯥꯏ ꯏꯁꯤꯡ ꯏꯌꯥꯏꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔꯁꯨ ꯁꯤꯟꯊꯔꯛꯂꯤ ꯀꯔꯤꯒꯤ ꯑꯁꯥ ꯑꯗꯨ ꯇꯧꯕꯅꯣ ꯅꯪꯒꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯂꯨꯔꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯃꯈꯨꯠꯅ ꯐꯠ ꯑꯃꯨꯛ ꯇꯩꯊꯣꯛꯅ ꯏꯃꯥ ꯅꯪꯗ ꯂꯩꯖꯔꯝꯂꯗꯤ ꯅꯁꯥꯅ ꯑꯁꯨꯛ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯅꯪꯁꯨ ꯐꯠꯇꯦ ꯏꯃꯥ ꯅꯪꯁꯨ ꯐꯠꯇꯦ ꯅꯪꯅꯁꯨ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯊꯝꯂꯝꯂꯤꯕ ꯏꯃꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯂꯗꯤ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯄꯨꯕꯤꯔꯝꯒꯅꯤ ꯂꯣꯛꯇꯥꯛ ꯏꯃꯥ ꯃꯥꯅꯁꯨ ꯇꯣꯜꯂꯕꯤ ꯅꯨꯖꯥꯁꯤꯒꯤ ꯋꯥꯀꯠ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯕꯔꯥ ꯃꯍꯧꯁꯥ ꯃꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯇꯅꯧꯔꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯨꯝꯖꯤꯜꯂꯛꯇꯨꯅ ꯇꯦꯟꯊꯥꯈꯣꯜ ꯑꯗꯨꯕꯨ ꯊꯦꯝꯂꯔꯤ ꯑꯁꯨꯝꯅ ꯂꯤꯔꯤ ꯃꯥꯂꯪꯕ ꯃꯍꯥꯛꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯅꯨꯖꯥ ꯃꯥꯒꯤ ꯁꯝꯂꯥꯡꯗꯤ ꯐꯥꯅ ꯄꯨꯅꯕ ꯉꯝꯗ ꯅꯥꯟꯊꯔꯛꯇꯨꯅ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯃ ꯈꯨꯝꯖꯤꯜꯂꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯜꯂꯕ ꯃꯥꯜꯂꯤ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯂꯝꯕꯗꯒꯤ ꯍꯤꯛ ꯁꯤꯡꯅ ꯄꯦꯟꯅ ꯀꯞꯂꯛꯂꯤ ꯑꯗꯨꯛ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯤꯇꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯊꯦꯝꯕꯤꯅꯕꯁꯨ ꯂꯩꯇ ꯑꯗꯨꯃꯛ ꯄꯦꯟꯅ ꯀꯞꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯛ ꯅꯨꯡꯁꯤ ꯀꯞꯂꯤ ꯄꯦꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯊꯃꯣꯏꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯁꯨ ꯐꯥꯎꯔꯛꯂꯤ ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯑꯩꯗꯤ ꯂꯝꯖꯥꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯝꯖꯥ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯦ ꯏꯁꯣꯔ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯀꯔꯤꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯁꯥꯟꯅꯕꯤꯔꯤꯕꯅꯣ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩꯒꯤ ꯀꯨꯝꯍꯩꯁꯦ ꯀꯅꯥꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯨꯝꯍꯩ ꯌꯥꯎꯕ ꯑꯩ ꯄꯥꯝꯗ꯭ꯔꯤ ꯄꯦꯟꯗ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅ ꯀꯞꯂꯤ ꯅꯨꯄꯤ ꯃꯥꯗꯤ ꯈꯪꯍꯧꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯀꯞꯆꯦꯠꯄꯤ ꯑꯩ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯂꯩꯅꯥ ꯈꯪꯅ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯅꯤ ꯉꯥꯟꯕ ꯅꯣꯛꯃꯤ ꯍꯤꯗꯨ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯌꯥꯝꯅ ꯅꯛꯅ ꯍꯣꯟꯖꯜꯂꯛꯏ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯌꯦ ꯂꯩꯅꯥ ꯁꯨꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯇꯥꯅꯤꯡꯗꯦ ꯉꯥꯟꯕꯅ ꯇꯥꯎ ꯂꯩꯅꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯇꯨꯡ ꯀꯣꯏꯍꯟ ꯏꯅꯩꯁꯦ ꯉꯥꯟꯕ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯋꯥꯏꯅ ꯂꯩꯕ ꯃꯐꯝꯗ ꯍꯛꯆꯥꯡ ꯃꯥꯁꯨ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯒꯤꯅꯤ ꯁꯤꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯤꯕꯁꯤ ꯂꯩꯅꯥꯅ ꯉꯁꯤꯗꯤ ꯀꯔꯟ ꯉꯥꯡꯂꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯉꯥꯟꯕꯅ ꯑꯃꯨꯛ ꯀꯔꯟꯅꯤ ꯈꯜꯂꯕ꯭ꯔꯣ ꯂꯩꯅꯥꯅ ꯑꯩꯕꯨ ꯂꯛꯅꯕ ꯂꯦꯞꯄꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯨꯝ ꯂꯛꯅꯩꯁꯦ ꯉꯥꯟꯕꯅ ꯑꯃꯨꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯂꯛꯅꯕ ꯑꯣꯏꯅ ꯅꯐꯝꯗ ꯊꯣꯛꯂꯕ꯭ꯔꯥ ꯂꯩꯅꯥ ꯏꯔꯥ ꯍꯧꯔꯤꯕ ꯃꯃꯤꯠꯇꯨꯅ ꯉꯥꯟꯕꯗ ꯌꯦꯡꯉꯤ ꯌꯥꯝꯅ ꯃꯨꯟꯅ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯪꯒꯤ ꯑꯗꯨꯛ ꯆꯝꯕꯅ ꯇꯧꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯊꯃꯣꯏ ꯌꯧꯅ ꯃꯨꯊꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯂꯩꯅꯥ ꯃꯆꯤꯜꯗꯒꯤ ꯐꯠ ꯈꯨꯝꯇꯣꯛꯈꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯉꯥꯟꯕ ꯆꯤꯝꯕꯥꯜꯗꯨ ꯈꯖꯤꯛ ꯅꯣꯛꯂꯒ ꯀꯥꯏꯗꯦꯗ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯕꯨ ꯂꯩꯅꯥ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯎ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯖꯒꯦ ꯂꯩꯅꯥ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯥꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨ ꯅꯧꯗꯨ ꯄꯥꯏꯔꯒ ꯈꯖꯤꯛ ꯍꯣꯟꯕ ꯍꯧꯏ ꯑꯗꯨꯕꯨ ꯈꯖꯥꯏ ꯑꯅꯤꯗꯨꯗꯤ ꯏꯀꯥꯏꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕ ꯃꯥꯜꯂꯤ ꯍꯌꯥꯏ ꯑꯃꯟꯕꯒꯨꯝ ꯉꯥꯡꯂꯛꯂꯤ ꯉꯥꯟꯕ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯄꯥꯏꯔꯛꯇꯨꯅ ꯈꯥꯝꯃꯤ ꯉꯥꯏꯈꯨꯋꯣ ꯂꯩꯅꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯝ ꯈꯪꯍꯧꯗ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯃꯗꯨꯅ ꯉꯥꯟꯕꯒꯤ ꯃꯈꯥꯖꯥꯏꯗꯨꯗ ꯊꯥꯖꯤꯟꯈ꯭ꯔꯤ ꯃꯆꯤꯜꯗꯁꯨ ꯇꯞ ꯑꯁꯥꯎꯕꯒꯤ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯤꯕꯅꯣ
ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯅꯆꯤꯟꯗ ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯆꯠꯂꯣ? ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ. ꯃꯗꯨ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯉꯥꯟꯕ ꯄꯥꯏꯔꯝꯕ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ. ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊ ꯁꯤꯃꯁꯨ ꯍꯥꯏꯔꯛꯏ. ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯈꯟꯊꯍꯧꯗꯕ ꯑꯩꯒꯤ ꯇꯧꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯂꯩꯅꯥ ꯈꯨꯝꯂꯛꯇꯦ. ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯍꯤꯗꯣ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ. ꯉꯥꯟꯕ ꯃꯥꯗꯤ ꯀꯝꯗꯧꯔꯤ? ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯏꯀꯥꯏꯕ ꯅꯪ ꯃꯗꯣꯝ ꯇꯥꯔꯛ ꯂꯩꯍꯧꯔꯤ. ꯅꯥꯀꯜ ꯑꯃꯗꯅ ꯃꯅꯤꯆꯥꯟꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯕꯤꯒ ꯃꯅꯤꯆꯥꯟꯒ ꯌꯨꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯃꯅꯤꯆꯥꯟꯅ, ꯏꯅꯦ, ꯑꯩꯗꯤ ꯊꯕꯛ ꯑꯁꯤ ꯀꯨꯏꯊꯕ ꯄꯥꯝꯗ꯭ꯔꯦ. ꯆꯍꯤꯅꯒ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯅꯤ. ꯑꯗꯨꯅ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ. ꯍꯌꯦꯡꯃꯛ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯊꯥꯔꯛꯂꯒꯦ. ꯍꯦꯟꯕꯤ ꯃꯊꯥꯗꯤ ꯁꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ. ꯌꯥꯏꯌꯦ. ꯏꯅꯦꯒꯤꯗꯤꯅꯦ, ꯅꯪꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯧꯁꯤ. ꯃꯅꯤꯆꯥꯅ, ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯏꯃꯥ ꯍꯣꯏ ꯍꯥꯟꯅ ꯊꯥꯔꯛꯂꯒꯦ. ꯑꯗꯨ ꯏꯅꯦ, ꯂꯩꯅꯥꯅꯕꯨ ꯌꯥꯔꯕ꯭ꯔꯣ? ꯍꯦꯟꯕꯤ ꯂꯟ ꯊꯨꯝ ꯐꯪꯗꯕ ꯌꯥꯗꯦ ꯋꯥꯈꯜ ꯑꯁꯤꯗ ꯇꯨꯡꯒꯤ ꯈꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯛꯏ. ꯃꯥꯅꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯅꯤꯆꯥꯟ ꯄꯦꯟꯖꯅ ꯅꯣꯛꯇꯨꯅ ꯃꯈꯨꯗ ꯄꯥꯏꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯦꯟꯕꯤꯗ ꯄꯤꯔꯛꯏ. ꯁꯤꯅꯦ, ꯂꯧꯁꯤꯜꯂꯨ. ꯍꯦꯟꯕꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄꯣꯠꯇꯨ ꯐꯠ ꯂꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯏꯌꯥꯗꯅꯤ ꯋꯥ ꯈꯪꯕ. ꯃꯅꯤꯆꯥꯟ ꯏꯌꯥꯒ ꯌꯧꯔꯛꯄꯗꯨꯗ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯛꯏ. ꯁꯤꯗ ꯅꯠꯇꯦꯗ ꯏꯅꯦ, ꯌꯥꯝꯅ ꯋꯥꯠꯂꯤ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯏꯅꯦ ꯍꯣꯏꯒꯤ ꯌꯨꯝ ꯍꯣꯔꯤꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯁꯦꯝꯖꯟꯗꯣꯏꯅꯤ. ꯍꯦꯟꯕꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ. ꯑꯗꯨꯅꯤ, ꯏꯅꯦ ꯍꯣꯏꯗꯤꯅꯦ ꯁꯦꯜ ꯄꯥꯏꯕ ꯅꯠꯇꯦꯗꯣ. ꯅꯪꯅ ꯈꯔ ꯍꯣꯠꯅꯕꯤꯔꯒ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯅꯕ ꯇꯧꯗ꯭ꯔꯗꯤ. ꯃꯅꯤꯆꯥꯅ, ꯑꯗꯨꯒꯤꯗꯤ ꯏꯅꯦ ꯋꯥꯕꯤꯒꯅꯨ. ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ. ꯍꯦꯟꯕꯤ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯆꯠꯅꯤꯡꯂꯛꯂꯤ. ꯃꯅꯤꯆꯥꯟꯒ ꯀꯨꯏꯅ ꯋꯥꯔꯤ ꯇꯧꯅꯤꯡꯂꯛꯇ꯭ꯔꯦ. ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯗꯨꯗꯤ ꯏꯅꯦꯁꯨꯅꯦ ꯑꯃꯨꯛ ꯌꯧꯔꯒꯦ. ꯃꯇꯝꯁꯦ ꯊꯦꯡꯂꯦ. ꯄꯥꯠꯇ ꯀꯨꯝꯈꯤꯕ ꯅꯆꯟꯗꯨꯁꯨꯅꯦ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯂꯝꯂꯅꯤ. ꯃꯅꯤꯆꯥꯅ, ꯍꯣꯏꯅꯦ, ꯌꯧꯕꯤꯔꯣ. ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯩ ꯏꯃꯥ ꯍꯣꯏ ꯊꯥꯔꯛꯂꯒꯦ. ꯍꯦꯟꯕꯤꯁꯨ ꯑꯌꯥꯕ ꯄꯤꯔꯝꯂꯒ ꯑꯗꯨꯝ ꯍꯜꯂꯛꯂꯤ. ꯃꯅꯤꯆꯥꯟꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ. ꯍꯦꯟꯕꯤ ꯆꯠꯈꯤꯕꯒ ꯌꯨꯝꯗꯨꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯃꯅꯤꯆꯥꯟꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎ, ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤ ꯃꯁꯥꯅꯕꯨ ꯌꯥꯔꯕ꯭ꯔꯥ? ꯃꯅꯤꯆꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ. ꯍꯣꯏ ꯏꯇꯥꯎ, ꯏꯅꯦꯅ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ. ꯃꯃꯥꯟꯅꯕꯗꯨ ꯈꯤꯇꯪ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ. ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤꯀꯣ. ꯏꯅꯦ ꯍꯦꯟꯕꯤꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯏꯇꯥꯎ. ꯏꯇꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯏꯅꯦ ꯍꯦꯟꯕꯤꯅ ꯁꯥꯟꯅꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯁꯨꯝ ꯈꯟꯅꯁꯤ ꯍꯥꯏꯕ. ꯏꯇꯥꯎ, ꯑꯩꯒꯤꯁꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯃꯅꯤꯆꯥꯟ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯎꯠꯊꯣꯔꯛꯈꯤ. ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯃꯤ. ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯃꯣꯏꯗ ꯆꯠꯀꯅꯤ. ꯃꯧ ꯍꯥꯏꯕ ꯏꯅꯦ ꯍꯦꯟꯕꯤꯅꯁꯨꯅꯦ ꯂꯩꯅꯥꯅ ꯌꯥꯔꯤ ꯍꯥꯏꯔꯤ. ꯌꯦꯡꯂꯒꯦ ꯏꯇꯥꯎ, ꯑꯩꯁꯨ ꯃꯅꯤꯆꯥꯟꯅꯤꯗꯅ. ꯃꯃꯥꯟꯅꯕꯗꯨꯅ, ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯅꯨꯄꯤꯗꯨꯒ ꯏꯇꯥꯎꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯊꯣꯛꯑꯣ. ꯃꯅꯤꯆꯥꯟꯁꯨ ꯈꯜꯂꯤꯕꯅꯤ ꯂꯩꯅꯥꯒ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯅ. ꯋꯥꯗꯣ ꯇꯦꯟꯁꯤꯟ ꯃꯃꯥꯟꯅꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝ ꯆꯠꯂꯒꯦ ꯍꯥꯏꯔꯝ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ. ꯁꯣꯝꯗꯅ ꯃꯤꯠꯈꯨꯕꯤ ꯌꯥꯏꯁꯅꯥꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯤ. ꯊꯣꯏꯕꯗꯤ ꯃꯃꯥꯟꯅꯕꯒꯤꯗ ꯆꯠꯈꯤ, ꯌꯨꯝꯗ ꯂꯩꯇꯦ. ꯑꯅꯤꯗꯣ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨ ꯍꯥ ꯀꯥꯝꯗꯨꯅ ꯁꯤꯡꯖꯨꯗꯣ ꯍꯥꯎꯅ ꯆꯥꯔꯤ. ꯇꯟꯖꯥꯗꯨꯗ ꯍꯦꯟꯕꯤꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯏ. ꯍꯦꯟꯕꯤ ꯃꯪꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯉꯦꯛ ꯐꯝꯊ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ. ꯆꯥꯛ ꯇꯣꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯆꯥꯕꯕꯨ ꯌꯥꯕ꯭ꯔꯣ? ꯃꯤꯠꯈꯨꯕꯤ ꯁꯥꯏꯅ ꯈꯨꯝꯃꯛꯏ. ꯌꯥꯗꯅ ꯆꯥꯔꯤꯅꯤ ꯏꯃꯥ. ꯌꯥꯏꯁꯅꯥꯁꯨ, ꯏꯃꯥꯕꯣ ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯑꯣ. ꯍꯦꯟꯕꯤꯅ, ꯏꯃꯥꯕꯣꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯄꯨꯛꯀ ꯏꯊꯟ ꯊꯜꯂꯤ, ꯅꯣꯏ ꯆꯥꯔꯣ. ꯁꯤ ꯍꯥꯏ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯟ ꯋꯥ ꯍꯪꯂꯛꯏ. ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯂꯝꯂꯕ꯭ꯔꯥ? ꯃꯤꯠꯈꯨꯕꯤ ꯁꯨꯒꯠꯇꯨꯅ ꯈꯨꯝꯃꯤ. ꯀꯅꯥꯅꯣ ꯏꯆꯦ ꯍꯥꯏꯕꯣ? ꯍꯦꯟꯕꯤ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ. ꯏꯍꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ.
ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯃꯤꯈꯨꯕꯤ ꯃꯆꯤꯜ ꯄꯩꯊꯣꯛꯇꯨꯅ ꯂꯥꯛꯇꯦ ꯍꯦꯟꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯆꯥꯛꯀ ꯆꯥꯕ ꯂꯥꯛꯇꯦꯅꯦ ꯃꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕ ꯀꯥꯏꯗꯨꯔꯣ ꯃꯥꯏꯁꯤꯕꯣ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯕꯁꯨ ꯆꯤꯟꯕꯥꯜꯗꯗꯤ ꯌꯥꯏꯁꯅꯥꯁꯨ ꯂꯩꯕꯅꯤꯅ ꯃꯤꯄꯥꯏꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯏꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯆꯥꯛ ꯆꯥꯕꯁꯤꯗꯤ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯄ ꯌꯥꯗ ꯆꯥꯠꯂꯣ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯀꯔꯤꯁꯨ ꯆꯥꯈꯤꯗꯕꯅꯤ ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯅꯤꯅꯦ ꯃꯤꯠꯈꯨꯕꯤ ꯍꯥꯎꯅ ꯆꯥꯔꯝꯕ ꯁꯤꯡꯖꯨꯗꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯡꯖꯨ ꯆꯥꯔꯝꯕꯒꯗꯨ ꯆꯞ ꯂꯦꯞ ꯁꯧꯔꯥꯡꯗꯅ ꯃꯃꯥꯗ ꯐꯠ ꯍꯥꯏꯔꯛꯏ ꯌꯥꯝ ꯄꯤꯖꯅꯤꯡꯉꯒꯅ ꯏꯃꯥꯅ ꯀꯣꯛ ꯊꯤꯜꯂꯨꯔꯣꯗꯅ ꯆꯥꯛꯇꯣ ꯁ꯭ꯋꯥꯏꯗ ꯉꯥꯡꯗꯣꯏ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯏꯁꯅꯥ ꯃꯥꯁꯨ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯤꯠꯈꯨꯕꯤꯒꯤ ꯃꯒꯨꯜ ꯈꯪꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯉꯥꯡꯂꯛꯇꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯍꯦꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯏꯃꯨꯡ ꯆꯪꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯆꯒꯠ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝ ꯍꯦꯟꯕꯤ ꯃꯥꯁꯨ ꯆꯪꯈꯤ ꯃꯤꯠꯈꯨꯕꯤ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯁꯤꯡꯖꯨ ꯍꯥꯎꯅ ꯆꯥꯕꯁꯤꯗ ꯆꯥꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯍꯦꯟꯕꯤ ꯆꯪꯈ꯭ꯔꯕꯅꯤꯅ ꯌꯥꯏꯁꯅꯥ ꯋꯥ ꯉꯥꯡꯂꯛꯏ ꯅꯣꯏ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯅꯣꯏ ꯆꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤ ꯌꯥꯗꯦꯕ ꯃꯥꯒꯤ ꯋꯥ ꯈꯨꯉꯥꯡꯗꯣ ꯃꯤꯈꯨꯕꯤ ꯈꯨꯝꯗꯤ ꯑꯌꯦꯡꯕ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯏꯁꯅꯥ ꯃꯃꯤꯠꯇꯨꯅ ꯍꯨꯔꯥꯟꯕꯤ ꯁꯥ ꯃꯤꯠꯈꯨꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ ꯑꯁꯦꯡꯕꯅꯤ ꯃꯤꯈꯨꯕꯤ ꯅꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯅꯆꯦ ꯇꯧ ꯉꯝꯃꯤꯗꯨꯅ ꯁꯨꯝꯈ꯭ꯔꯦ ꯏꯃꯥꯁꯤ ꯌꯥꯝ ꯍꯣꯡꯂꯦ ꯃꯤꯈꯨꯕꯤ ꯃꯥꯗꯤ ꯃꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯅꯥ ꯅꯨꯡꯁꯤꯗꯕꯅꯤꯅ ꯈꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ ꯉꯥꯏꯔꯤꯕꯅꯤ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯗꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗꯣ ꯌꯥꯏꯁꯅꯥ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯏ ꯃꯤꯠꯈꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯑꯗꯨꯛ ꯍꯔꯥꯎꯏ ꯌꯥꯏꯁꯅꯥ ꯃꯥꯁꯨ ꯊꯃꯣꯏꯗ ꯂꯩꯅꯥ ꯑꯃꯕꯨ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯍꯥꯏꯗꯅ ꯃꯔꯝꯅ ꯀꯔꯤꯒꯤ ꯃꯥꯒꯤꯁꯨ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ ꯂꯩꯅꯥꯒ ꯌꯥꯅꯗꯕ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯗꯨꯕꯨ ꯈꯪꯍꯟꯗꯦ ꯀꯅꯥꯗꯁꯨ ꯃꯍꯥꯛ ꯇꯝꯊꯣꯛꯇꯦ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯊꯝꯃꯤ ꯅꯤꯡꯊꯦꯝ ꯃꯇꯥꯎꯕꯨ ꯑꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯊꯥ ꯁꯥꯅ ꯂꯩꯀꯥꯏ ꯂꯝꯄꯥꯛ ꯌꯧꯔꯝꯗꯥꯏ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯕꯗꯨꯗ ꯐꯝꯂꯒ ꯂꯩ ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯣ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯊꯤ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯅꯠꯇꯦ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥꯗꯨꯅ ꯁꯣꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯂꯩꯍꯧꯔꯤ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯅ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯝꯅꯤ ꯑꯋꯣꯏꯕ ꯄꯦꯜꯂꯦ ꯍꯩ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯁꯨꯝ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯟ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯂꯩꯔꯤꯕ ꯂꯝꯕꯦꯜ ꯑꯁꯣꯝꯗ ꯂꯩꯅꯥꯅ ꯃꯈꯨꯠꯇ ꯊꯝꯕꯧ ꯈꯔ ꯄꯥꯏ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ ꯅꯤꯡꯊꯦꯝ ꯐꯝꯂꯝꯕꯗꯒꯤ ꯇꯍꯥꯅ ꯍꯧꯒꯠꯇꯨꯅ ꯂꯩꯅꯥꯕꯨ ꯀꯧꯔꯛꯏ ꯂꯩꯅꯥ ꯂꯩꯅꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯇꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡ ꯅꯤꯡꯊꯦꯝ ꯂꯩꯅꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯝꯕꯧ ꯇꯥꯜꯂꯨꯔꯤꯔꯣ ꯅꯪꯕꯣ ꯂꯩꯅꯥꯁꯨ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯑꯗꯣ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯟꯕꯗꯣ ꯄꯥꯠꯇꯒ ꯎꯔꯝꯕ꯭ꯔꯥ ꯂꯩꯅꯥ ꯉꯁꯥꯏ ꯉꯥꯟꯕꯅ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯛꯏ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯄꯥꯠꯇ ꯎꯔꯝꯃꯦ ꯅꯤꯡꯊꯦꯝ ꯃꯆꯤꯜꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯁ ꯑꯩꯗꯤꯕꯀꯣ ꯑꯩ ꯍꯥꯏꯁꯤꯅꯤ ꯁꯤꯗ ꯆꯠꯅꯤ ꯈꯣꯠꯅꯤꯗꯣ ꯍꯥꯏꯔꯝꯂꯗꯤ ꯐꯩꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯥꯗ ꯊꯤꯕꯗ ꯑꯩꯗꯤ ꯈꯣꯡ ꯈꯨꯠꯀꯥꯁꯤ ꯂꯣꯏꯅꯃꯛ ꯆꯣꯛꯊꯔꯤ ꯂꯩꯅꯥ ꯅꯤꯡꯊꯦꯝꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯗꯛꯇꯨꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯈ꯭ꯔꯦ ꯉꯥꯟꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯈꯪꯕ ꯉꯝꯂꯕꯅꯤ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯥꯠꯂꯣꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ ꯅꯪꯁꯨ ꯅꯊꯧ ꯂꯥꯛꯄꯗꯣ ꯆꯠꯆꯔꯣ ꯁꯤ ꯍꯥꯏꯔꯝ ꯅꯤꯡꯊꯦꯝ ꯍꯣꯕꯦ ꯄꯥꯠ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯇꯞꯂꯤ ꯆꯠꯇꯨꯅ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯉꯁꯥꯏ ꯑꯩꯅ ꯇꯧꯔꯤꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯏꯀꯥꯏꯗꯨꯅ ꯄꯥꯠꯇꯒ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯗꯨꯝꯅꯗꯤ ꯇꯧꯔꯝꯂꯣꯏ ꯈꯨꯕꯥꯛ ꯃꯆꯥ ꯑꯃ ꯊꯥꯈꯤꯕꯒꯤꯕꯨ ꯊꯋꯥꯏ ꯊꯥꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯁꯤꯁꯨ ꯀꯣ ꯉꯥꯎꯋꯤꯗꯅ ꯁꯤꯕꯨ ꯋꯥꯈꯜꯅꯦꯅ ꯈꯜꯂꯤꯁꯤꯕꯨ ꯃꯥꯗꯣ ꯈꯔꯗꯤ ꯏꯀꯥꯏꯔꯝꯒꯅꯤ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯃꯉꯣꯟꯗ ꯁꯥꯎꯗꯅꯕ ꯐꯖꯅ ꯍꯥꯏꯔꯒꯦ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦ ꯁꯣꯔꯣꯒꯤ ꯃꯌꯨꯝꯗꯤ ꯍꯦꯟꯇꯣꯔꯛꯂꯦ
Khare hentorakpaga laina wakhalai. Parap tung handuna laklaga shorogi mayum tamna makhongdo thangduna changagli. Sumangduda leplaga imung adomda onsina kaurai. Ine shoro. Ay lae, mapanda amukta thokpirao. Inkolomdagi shoro shukumai. Ho ini ashomda laye, inkolda. Laina mamai fat onthoraktuna yenglai. Ure, shoro na inkolda ensang heklibado. Shoro makut khalai shomda lau haibagum. Laina shu shoro lairiba adomda lai. Shoro heklaba complex singado thumoktuda hapchin hairi. Ngasidi singju maya laitadana pot ka amata yondredana. Pare nang lakpa. Si haidana laina na pairiba thambau singaduda amu midyeng thamduna hairi. Hajareda thambau sing sidea lupa kayabu piyo hairibano ne nangi sibo. Laina tapna. Lupa tara di piyo ine. Shorona. Mapal lauro. Lupa amadi nang sutaro ko. Si hai Fiji dagi siya lauktoktuna laina da pirai. Upay laite yaro haiba sungamda thambau singdo thumoktuda thamlaga pinak liba siyaldo lauksili. Laina na. Ine adudi ayamuk lagi. Mafamdudagi thoraklaga siya lauba pat adomda muk lakli. Pataba lambi adomda lakpada nganbaga lambi de thainay. Anido haifit yingnay kuiba dinati. Magi lambi da do magsanakri. Ningthiam na nganbagi khudang pai singduna chatlibani. Masil da sukari no yam na ngangli. Ngangli bado khara sengphata nupi masu hektaruri. Nungsi lambi sida sangbada ngairi. Ngantana khudi thida. Nati yumda hanjani khangda sara hinba makai. Patu da sum laiba ngami haiban daitaw. Itaw ibo nang yai ko. Yai hai sini. Lapthokibana daramba khonjel do su takitri. Laina thamoida nungaitaba pokli magi maramgi nupa mana sara hele tabada haifet tung onthoktuna nipa mana satkibadu de yenglam ma shu wakhal nungaita pat adom lakli. Matam su sum khawkhibana numidangi matam amu oirakli. Henbi sakhumda sak thongli laina su halakhrabani henbi mana oina thonglagi haibaduda magi kada dum changkri. Henbi wahaya matasu haidi luhongbugi matang da suwari sadi karibu khanbano mahak tuminnalay. Laina suwai sangi mama na luhongbugi wa amuk balaktabaduda. Mikhubi sak thongliba mamagi nakta sanglaktuna nakalda famtha wa hairi. Ama siya thongalu yadro sak siya. Imana sum thongli si kaygino. Yum sida mana layriba si pamcha sanaba layba nati. Henbi ensangdo ona kumi. Hayapang nang nakari khangiya. Ay na tawri siya tawning na tawba nati niya. Tiyam liba ni na tiyam liba. Moy tiyam tawriba. Mikhubi masu paithoi kumbadi kumlakti. Henbi amuk suwa makatarai. Aduga niya. Hayang di yahong alu. Mit dindoy ni yumsi. Mikhubi ngak na kumi. Kaygino mit dindoy si ima. Ima na mingondagi puro ba siyal singdo tawba pulap lakani hayrak bro. Henbi makhuda pairiba khabaido kompaktuda pop launa khangtham thamlaga shaurapna hairi. Ibi ama nang kada sangkro. Sak loiraga ai kaurake. Swaidaga kuina lairadi nang aigi khupak soidana sarani. Mikhubi phamlamadagi fu hawat sau tawduna khumai. Saka saning de kawiraklon tumjarurage. Sendon bi sidi. Fiat tawram prap sakhumdudagi thokri. Henbi mathwai sakna lehawi. Thienglaba ahingi matamni. Laina nungaina famduda tumli. Apandana thienglaba ahingi matambu khoida sabi harinong nang mahaksu khongli. Laina tumlambadagi saram pungalai. Shor huan mangamlaktre masado wana khangli. Magi faklang nakaldana akiba fanglaba khonjelamana ngarang ngangduna na shwalpikna wai khara hanjin hai. Sidi siyu, sidi sikinu, hindi hingu, hindi hinkinu. Tabra, nang aina hai si tabra. Wai khara si hanjin na dumak hairi. Laina madi tumna awa sayna khangli.
Kanagumba amana khauri melakpagum shor honba ngamda wana yamna wana khangli. Tuminna wa nganglambadudagi faglangduda tuk tuk suraktuna sak manaba wahai singdo adumak hai. Nakalamadana khamba. Magi kanasu changhandana thamba kaduda changlaktuna lai khoiramli. Mami sena wisan lainagi maramda khangtuknaba mahak magi haijabi sangda lai khoiramli. Ahanbadadi pakna khangba ngamdi uba ngamdi. Adubu kona thangdadi mami sami saktam khara urakli. Mironbi tha yamba sumali mataudu. Kaptuna nupa amagi makhong konduna kapna hairi. Aibu phubiganu se tachau. Aibu phubiganu. Karino ngaurabro. Aigi pibam se kharasu khangbiyo kaidoge. Nipado minungsi haibado laitrabra makhong konduna kaplibi nipidugi manangaladuda mana pairiba sayaduna set kanduna phuri. Nang satkera chatloira ha. Nang satki haibro chatloi haibro. Nupi ado sainado wana khangja o khongna kaptuna hairi. Tachau aibu kadaida chatlu haibano aigi kana laite khangiba natro. Nipado makhwang metlaga sauna hairi. Nangi kana laiba laitaba ai khangde. Hawgjamak nang yum sidagi chatkigadaban. Si haiduna nipaduna nipidugi sagan pai mapalonda soro laktuna singthoraklaga sumangduda inthui. Tachau adumna taugano aibu nungsibidrabasu taibang paudriba nasa sidi nang nungsibiyo tachau. Sangkino tachau. Khamba mamik khangpang pangthorai magi hek mangda manglemgi thawaisu pukna pungaw ngauraba samlang singduga nokfit tawna famduna lairami. Khamba madu uwada ikhangna masado fat chongkhali. Manglem adumak nokfit tawna hairi. Khanglabra hawjikti nipi masado kanano haiba. Khamba khumdi adu mahak khangawda milu iradi silakli. Manglem phamlamadagi hawgat nokmi adumak hairi. Nasa phau masak khangrabo. Nasane lainasi nangi nasani. Khamba khumlakhire mahak ngasidi mamagi pakhum pirakiri.